Akasbani Imphal Wahengbam Rajesh ne pau pajari anbada maruba pau Security Force na Manipuri tongan bajila singda thihumba amasung area domination gi thabak leptana chathari miyoi kya fagatle Taruk suba media fellowship program on climate change reporting in Manipur gi matangda ahanba khanane ne bui thoram ngasi pangthoklagani amasung Rashtrapati Draupadi Murmu na hari aims na sel sangdana miyam da piba afaba makhal gi ana layeng na Bharat asi haujiti malem gi ana layeng gi mafam ama oirakli Security Force na Manipur gi tongan ba jila singi chiknaba mafam singda thihumba amasung area domination gi thabak leptana chathari Akangnaba pau gi matungina miyamdagi sel khaiba amasung hingsa gi thodok sina chenaba miyoi sing phaba gi thabaksu chathari Manipur Police ki pau matungina ngarang Bishnupur jila gi Kumbi Setapur mayai lekai digi KCP apunbagi miyoi ama phaki atopa thodok amada Thobal jila gi Nongpok Sengmai Police Station gi manung chanba Leirongthel Pitra digi RPF PLA gi miyoi ama Security Force na phaki Manipur Police na ngarang KCP MLF ki Miyoi ani Imphal West jila gi City Police Station gi manung chanba Thangal Bazar gi Kasturi Thongmaya dagi phaki makoi karbar wala sing amasung dukan sing da kihalaga sel khaibada chenabani hari Bishnupur jila gi Kumbi Police Station gi manung chanba Naugda Khong maka lekai digi miyoi ama Manipur Police na phaki thasigi ahumda Security Force na miyoi asigi mayumda thihumbagi thabak chathabada khujukulai kyamarom phagat pangam kibani thodok aduga mari lenena miyoi adu ngarang amuk ana phagat kibani hari Manipur Police na Singjamai Police Station gi manung chanba Singjamai Singamakha Manipur College lambi da ngarang achat ok check tawbada miyoi ama phaki mangondagi maru ahum yawba 7.65 mm pistol ama amasung saka ani panba gari ama phagat pangamki Manipur Police na gari niyong kaina thawba miyoi sing chalan kakpagi thabak leptana chathari ngarang chalan humphonitoi kakpaga lorena lupa lakh ama lising kunitoi khongpa pangamki masigi mathakta gari tarama panda namlamba tinted film sing lokthok le hari Raijigi Directorate of Environment and Climate Change na sinduna taruk suba Media Fellowship Program on Climate Change Reporting in Manipur gi matangda ahanba khananai nabagi thoram amang asi Imphal East ki poram patalaiba Directorate asigi conference hall da pangthok lagani thoramadu Ukhrul District Working Journalists Association Senapati District Journalists Tamenglong District Journalists Churachampur District Journalists AR Imphal gi News Unit amasung Lai Kaidong U Timna makhoi gi report sing puthokani Masigi matakta khananai nabagi mifam amasu pangthokani Chandel la leiriba State Bank of India SBI gi branch asi matung kuina branch manager yaudana thabak tawrokpada Chandel Naga People's Organization na nungnangba phongdorokli cherolamada lup asin hai haukiba tha anirom asida branch asigi manager leitabana sel kaithokaisin yauna maruiba thabak thorom sing pangthokpada chauna thintha hale maramaduna mari leinaba singna athuba matamda branch manager thabiraknaba appeal tawri Anti-Repression Day lisingani kunmanga ngasi pangthokli Observation Committee Anti-Repression Day na sinduna palan thoramasi Imphal gi konung lampak leba lamyan ba sanglenda pangthokani paugi maratana break ama Nungairaba Paugel, liver transplant kaya may pakna tawbada, malem gi oina maming lairaba, gastrointestinal expert, Dr. Neeraj Chaudhary, Fortis Hospital, Basant Kunj, New Delhi gi, akhanaba OPD, lagliba July tara taruk yum sakaysa numit, ayuki pung tara dagi nungthil pungani fawba, Trevi Hospital, Lango Laimanay da hangdok jaragani. Aku pamarol gidamak 888057536 da call tawbiduna, tang na phangba khudong saba silobi ho. Tabiriba Pausi Akasbani Imphal Degini Rashtrapati Draupadi Murmu na hari All India Institute of Medical Sciences AIMS na sel sangdana miyam da piriba khwaidagi afaba makhal gi ana layeng na Bharat asi haujiti malem gi ana layeng gi achauba mafam ama oirakli AIMS Bhubaneswar gi manga suba convocation da wangang aduna Rashtrapati na hai Bharat ki tongan mafam singda hangliba AIMS Hospital da lebak asigi da natana mapal lebak kaya digi anaba sing laktuna layeng bagi thabak chathari Bharat ta tongan ba laicha sing thorokpa matamda madubu mayok naba ngamnaba medical researchers sing na lawriba thogdang busu mahangna thagatpa phongtokpaga loinana haksel gi lamda thabak tawriba singna miyamgi yaiphanaba khanduna thabak townaba honagadabani
Miyoiba samas asida obesity amasung depression nabagi chang wangkhalaliba asida nungnangba phongdoladuna Rashtrapati hai haksel gi lamda thabak tawriba singna asigumba miyoi singda chang naina yoga tawnaba amasung afaba chinjak chanaba matik chaba paktak pigadabani Srimati Murmur na hai. Over the last 12 years, this institute has grown significantly. Be it patient care, medical research or social welfare activities, the institute has earned many accolades and has won hearts of the people of Odisha and the neighboring states. The World Health Organization has recognized the excellence of AIIMS Bhubaneswar with the Asia Safe Surgical Implant Consortium QIP Award for maintaining high standards in surgical instrument and implant reprocessing. Numinini ki khongchata Orissa da leiriba Rashtrapati da ngasi katakta Ravenso University ki 12 suba convocation da saruk yagani amasung Ravenso Girls High School ki nauna sengwakadaba building ahum ki jatrasu hungani tungda Rashtrapati na Kalinga Ratna Award yanthokani. Indian Meteorological Department ngasi lebak asigi awang nongchup nongpok amasung mayai thangba saruk ki mafam kyada akanma nongchugani hari bibhag asin hai lagliba numinini asida Chhattisgarh Rajasthan Orissa Gangetic West Bengal amasung Jharkhand ki mafam kyada nong kana chugani Andaman Nicobar Arunachal Pradesh Uttar Pradesh Gujarat Jammu Kashmir Ladakh amasung Madhya Pradesh ki mafam kyada ngasi nong chugani Madagascar nongpok thangba Uttar Pradesh amasung Lucknow ki mafam kyada nong kana chure masina maram oiduna Sigi imai wangkhalakuna ising isaw thokpa yabagi phibam ama laklei hari Mukhyamantri Yogi Adityanath na oiragliba phibam asigi matangda ngarang mifam ama pangthokre Amaromda Meteorological Centers Simla gi paw matungina Himachal Pradesh ki mafam kyada tha asi kun phawba nong kanna chugani hari ngasi phongba pawsi singi maroi pawsing gidamak hojik Khaidem Geetchandra leire Geetchandra Takachari Rajesh German Road natangana Tiger Road chemba yaroi haiba paw IDP singi paikaliba thabak thorom sing governor na official sing loina na yangsin khre haiba paw amasung lomi sing na labuk ta low suringai da chingdagi nomai kapthar khre haiba paw rauna tongan ba paw sing ngasi Manipur da phongba paw se singi maroi ba paw sing oina phongnari paw sing asi Sanga Express Manipuri amasung English edition pongna from People's Chronicle naharu gi thodang sanalaibak amasung Manipur Mail da phongli German Road natragana Tiger Road chemba yaroi kuki singi su camp sing MHA na review tawgadabani haiba Manipur Naga Youth Organization na phongdokhiwa wafam amadi DMU manungi lambi di salak sare lambi gi yawba demand sing da a block thingjin khre haiba pawna Sanga Express Manipuri edition gi hanba amasung anishuba headline tawri tongan ba mongda Sanga Express English edition da su hanba amasung anishuba headline tawri German Road natragana Tiger Road chemba yaro haiba pawsi tongan ba mongda People's Chronicle amasung Tamenglong Times ta hanba headline tawri IDP singi paikaliba thabak thoram sing governor na official sing loina review tawkhre haiba paw government hospital singi manungda ahum suba oina rems ta bartopsi center hangdokre asi bhaksang nifudagi yankhai phawba thamba yaba cool room amasu sangakre haiba pawna pongnaphum pawse gi hanba amasung anisuba headline tawri nahol gi thodang pawse da chanung gi chaibung lokol ga thangnana leiba chingdagi nongmai round 10 hena kapthorakpadagi Makhol tabada lomising law sudana chena khre haibasina banner headline tawdana phongli thawong asibu yaningda phongdoktuna kokomi amasung MLA location na phongdokhibo wafamsu pawsi asimaki hanba lamaida phongli handaki ising sauna Jenims ki lupa crore ama henbagi e-bottle hidak langthak computer na chingba mangan khibra haiba pawna huelan pawge hanba headline tawri Mahirosina DMU gi administrative block solon sinduna khongjang changchen khre haiba pawmsu sanalaibak pawse gi ahanba lamaida phongli Governor ga Naga People's Organization gi mihusinga unakhre haiba paw Manipur Mail gi anishuba headline tawri paw asi Naga civil body singna governor da chingi district singi issue singi matangda memorandum pisin khre haina Hills Hornbill Express to phongli aina yadaw mongda kuki volunteer singna Chandel da Micham degi gari hijack tawba thawong Chandel Naga People's Organization na yaning da phongdokre haiba pawna Kanphu Mail da phongli Rajesh Thagachari Geetchandra aroibada maroiba paw security force na Manipur gi tongan ba jila singda thi humba amasung area domination gi thabak leptana chatari mioi kya phagat le
Taruksuba Media Fellowship Program on Climate Change Reporting in Manipur gi matangda ahanba khana nainabagi thauram ngasi pangthoklagani amasung Rashtrapati Draupadi Murmu na hairi aims na sel sangdana miyam da piriba apaba makhagi ana laingna Bharat asi haujiki malemgi ana laingi mafam ama oirakli Paulo Jare